ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒꯗꯨ ꯈꯪꯗꯃꯈꯩ ꯊꯔꯣꯏ ꯑꯗꯨꯕꯨ ꯀꯟꯅ ꯈꯨꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯅꯥꯔꯗꯨꯅ ꯃꯥꯂꯤꯀꯥꯅ "ꯏꯇꯥ ꯁꯥꯃꯦꯂꯩ, ꯌꯨꯝꯗ ꯀꯥꯔꯁꯤꯔꯥ? ꯑꯩ ꯆꯥꯛꯀ ꯂꯥꯝꯁꯤꯜꯂꯛꯏ." "ꯀꯩꯒꯤ ꯀꯥꯕꯅꯣ? ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯆꯠꯁꯤ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯍꯥ, ꯑꯗꯨꯒ ꯀꯥꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯈꯨꯜꯂꯨ." ꯃꯥꯟꯕꯤꯅ "ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ ꯁꯥꯃꯦꯂꯩ, ꯀꯥꯅꯕ ꯇꯧꯔꯁꯤ. ꯑꯩ ꯈ꯭ꯋꯥꯡ ꯑꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ." "ꯌꯥꯔꯦ, ꯅꯪꯁꯨ ꯉꯁꯥꯏꯅ ꯑꯩꯅ ꯋꯥꯅ ꯆꯠꯀꯨꯝꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯕ?" "ꯍꯣꯏ, ꯁꯤ ꯐꯔꯦ. ꯑꯗꯣ ꯏꯇꯥ ꯁꯥꯃꯦꯂꯩ, ꯀꯥꯔꯁꯦꯕ. ꯃꯇꯝꯁꯨ ꯊꯦꯡꯂꯦ. ꯆꯥꯛꯆꯥ ꯃꯇꯝ ꯍꯦꯜꯂꯕꯅꯦꯕ." ꯃꯇꯥ ꯑꯅꯤꯅ ꯁꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯆꯥꯃꯦꯂꯩꯁꯨ ꯌꯥꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯅꯔꯗꯨꯅ ꯃꯥꯂꯤꯀꯥꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥꯗꯨ ꯏꯪꯉꯛꯉꯛꯏ꯫ ꯃꯥꯗ ꯅꯠꯇꯅ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯂꯤꯀꯥꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯏꯕꯦꯅꯨ ꯃꯆꯥꯅꯨꯄꯤꯅ ꯃꯣꯡꯍꯥꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ "ꯍꯌꯦ, ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ? ꯁꯣꯝꯗꯅ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯪꯇꯣꯏꯕ. ꯂꯩꯀꯥꯏꯒꯤ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡ ꯀꯧꯗꯨꯅ ꯊꯤꯍꯜꯂꯤ, ꯑꯗꯨꯒ ꯀꯔꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ?" ꯃꯥꯂꯤꯀꯥ ꯃꯃꯥꯅ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯎꯔꯤ ꯃꯇꯧꯁꯤꯗ ꯃꯥꯁꯨ ꯌꯥꯝ ꯁꯥꯎꯅ "ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯂꯩꯀꯥꯏꯗ ꯇꯥꯔꯒ ꯑꯩꯕꯨ ꯍꯦꯛꯇ ꯊꯤꯍꯜꯂꯤꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅꯗꯤ ꯑꯁꯤꯗ ꯆꯠꯀꯅꯤ, ꯑꯁꯤꯗ ꯂꯩꯅꯤ ꯑꯩꯗꯤ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥ? ꯏꯃꯥꯁꯨ ꯄꯥꯈꯠꯇꯅ ꯇꯧꯔꯤꯃꯤꯅꯦ." ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ "ꯏꯕꯦꯅꯨ, ꯏꯕꯦꯝꯃ, ꯅꯪꯅ ꯅꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦ. ꯐꯔꯦ, ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." ꯏꯕꯦꯅꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ "ꯏꯆꯦꯍꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ." ꯅꯨꯄꯤ ꯑꯃꯅ "ꯀꯩꯁꯨ ꯀꯥꯏꯗꯦ. ꯇꯦꯛꯇ ꯀꯥꯏꯗ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣই ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯆꯠꯅꯈ꯭ꯔꯕꯗ ꯃꯥꯂꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯅꯝꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯅꯝꯃꯁꯨꯅꯤ, ꯏꯃꯥꯁꯦ ꯃꯤꯔꯣꯜ ꯈꯔ ꯊꯨꯡꯗꯦ ꯍꯥꯏꯔꯗꯤ ꯏꯅꯝꯃꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔో?" ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯏꯕꯦꯅꯨ ꯌꯥꯝ ꯁꯥꯎꯅ "ꯍꯩꯌꯦ, ꯃꯤꯔꯣꯜ ꯊꯨꯡꯗ꯭ꯔꯤꯁꯦ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤꯅꯦ. ꯍꯩ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯂꯩꯁꯥꯕꯤ." "ꯏꯃꯥ, ꯌꯥꯔꯦ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯅ ꯑꯩꯕꯨ ꯊꯤꯍꯜꯂꯤꯁꯦ ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯌꯤꯡꯕꯤ ꯇꯞꯅ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯤꯒꯕꯨ ꯊꯦꯝꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯁꯤ. ꯕꯦꯝꯃ, ꯆꯥꯛꯁꯦ ꯆꯥꯅꯕ ꯇꯧꯔꯁꯤ. ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯂꯨꯔꯣ." "ꯌꯥꯔꯦ, ꯏꯅꯝꯃꯁꯨꯅꯦ ꯆꯞ ꯆꯥꯅ ꯈꯪꯕ ꯆꯥꯏ." ꯏꯕꯦꯅꯨꯅ ꯉꯁꯤ ꯅꯪꯅꯦ, ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯀꯣ, ꯅꯪ ꯁꯣꯏꯔꯣꯏ." ꯃꯥꯂꯤꯀꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯥꯅ ꯈꯨꯜꯂꯛꯄ ꯊꯔꯣꯏ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯥꯛꯅ ꯂꯪꯁꯤꯜꯂꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯗꯅ ꯁꯣꯟꯖꯩ꯫ "ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗꯀꯣ. ꯕꯦꯝꯃ, ꯃꯧ, ꯆꯥꯛꯀꯗꯣ ꯊꯤꯗꯣꯛꯂꯨꯔꯣ. ꯑꯩꯁꯨ ꯆꯪꯂꯛꯂꯒꯦ, ꯆꯥꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯏꯃꯥ." ꯅꯨꯡꯊꯤꯜ ꯃꯇꯝꯅꯤ꯫ ꯃꯥꯂꯤꯀꯥꯒ ꯃꯥꯟꯕꯤꯒꯗꯨ ꯆꯥꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ "ꯍꯩꯃꯥ, ꯃꯥꯂꯤꯀꯥ, ꯅꯪꯕꯨ ꯉꯁꯥꯏ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ?" ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯌꯥꯝ ꯁꯥꯎꯅ "ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯅ ꯃꯥꯡꯂꯒ ꯏꯅꯝꯃ ꯍꯣꯏꯅ ꯑꯁꯨꯛ ꯋꯥꯕꯤꯔꯤꯁꯤꯕꯣ?" "ꯏꯍꯦ, ꯉꯁꯥꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯨꯗ ꯏꯅꯝꯃꯅ ꯁꯨꯝ ꯄꯥꯈꯠꯇꯅ ꯍꯥꯏꯕꯅꯤꯅꯦ." "ꯌꯥꯔꯦ, ꯍꯥꯏꯕꯤꯔꯛꯀꯅꯨ, ꯍꯪꯕꯤꯔꯛꯀꯅꯨꯕ ꯑꯝꯇ. ꯈꯨꯝꯕꯅ ꯍꯦꯟꯅ ꯇꯜꯂꯤ ꯑꯩ." ꯃꯥꯟꯕꯤꯅ "ꯏꯅꯝꯃ, ꯑꯩꯈꯣꯏꯗꯣ ꯉꯁꯥꯏ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯕꯅꯦ. ꯌꯨꯝꯗꯁꯨ ꯑꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯐꯔꯦ, ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤꯗ." ꯅꯨꯄꯤꯗꯨ ꯃꯥꯂꯤꯀꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯟꯕꯤꯅ "ꯃꯥꯂꯤꯀꯥ ꯏꯕꯦꯝꯃ, ꯅꯪꯕꯨ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯀꯩ ꯀꯥꯟꯅꯗꯕꯗ ꯆꯒꯠ ꯁꯨꯝ ꯍꯪꯉꯤꯅꯣ ꯈꯪꯗꯦꯕ. ꯈꯣꯏꯗꯧꯁꯦ ꯍꯦꯟꯅ ꯁꯥꯎꯒꯠꯂꯦꯕ. ꯌꯥꯔꯦꯁꯦ, ꯐꯖꯅ ꯆꯠꯂꯁꯦ." ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯨꯝ ꯂꯥꯛꯄꯅ ꯆꯥꯃꯦꯂꯩ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯃꯦꯂꯩ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯟꯕꯤꯅ "ꯗꯥ ꯆꯥꯃꯦꯂꯩ, ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯩꯀꯣ." "ꯍꯩꯃꯥ, ꯏꯇꯥ, ꯅꯈꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯃꯥꯂꯤꯀꯥꯅ "ꯃꯥꯟꯕꯤꯁꯦ ꯃꯋꯥ ꯎꯅꯅꯤ, ꯑꯗꯨꯒꯤ ꯊꯣꯛꯃꯤꯟꯅꯧꯁꯦ ꯂꯥꯛꯏꯅꯦ. ꯑꯩꯁꯨ ꯏꯊꯟꯗ ꯉꯥꯏꯕꯗꯣ ꯇꯜꯂꯕ." "ꯑꯣ, ꯍꯣꯏ, ꯑꯗꯣ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯍꯣꯡꯉꯛꯈꯤꯒꯦ." "ꯌꯥꯔꯦ, ꯃꯤꯒꯤ ꯃꯋꯥꯅꯤ ꯎꯅꯗꯣꯏꯁꯦ, ꯑꯩꯈꯣꯏꯅꯤꯒꯤ ꯅꯠꯇꯦꯀꯣ, ꯏꯔꯥꯡꯒ ꯁꯥꯒꯠꯀꯅꯨ."
ita malika nang nek haibasima hoisi chalasila asi haiduna makoi ahumdu bukhri mapal adu tamna laklammi nupa ani du suhanana makoi bu ngai dro leirammi madu ubada chame leina ita chango unaruro ekhoi ni swaita ngairamki manmi su hoi haiduna thanilgi manak adu sangduna wari sana khirami khoidumsu nakal amada matomta phamdu leirammi madu ubada same leidu amuk laure ta khoidum sida nasal singa phamsilao natomda phambudubu nungai bro hoi hoi lai lai khoidum madusu chame leiga malika gana phamli badugi manaka duda khajik sangsimduna masu phammi khoidum madi kana hanung tu ukhijina chame leina khangdawo aigi tani mamingna malika kaubani khoidum malika da khajik nofe tawraga yengi adubu malika di khoidumgi mi yenga do hainadabana hena sauning ba haidu oire aduni hek taire he kaino nang nang no pe tawraga yengai do ha kaino idi yengide da kari yengdi kaina namaya pangmududa thajilawrana hira wagi wasum ngangu adu maina gadi bhairaka malika sauna haine nang kaduge haino ha nang kaduge haino ba chame leina as ida yai to ba ta khoidum su to yai isan chame le masibu mako asi khrasak aibu koksak kai khangni dana asi haiduna malika khoidum bu bukhri du tamna makong aduna kauk thakirami khoidum su kharaga pikpaga malika na karoputu dadi bukhri du da tarami khoidum oima ai ising ni tare amta ka loi taw ito mataw adu da same lei pakhatuna bukhri manaka du chensili thanil ga manbi ga su pakana sensili thanil na ito ino toy du si ta ka lo si khoidum thanil gi makhut adubu sam duna leirai du ka khalaklami aduga malika da onsinduna saung haire he suna subi mingun dabu dumai to bahuna malika thawa sadana siauji do narai bu pharabani khanga ba thanil na daw halisla manbi konamu fajan thingrasi asiaram duna thanil na khoidum bu duna satkirami manbi na ita kaino na bu ngawro nati adwai to bahuna braba kaino hongna braba mane ngoni ngai dudi o nangsi nupa tan yengba yadrabani ne ha nasam phajabani na o thigera phajagera yenga pa yadri wa loi chamele as yare si to si ita malika nang sumatung dadi itamai tong manbi gi mai su har yeng magi mamai do yeng lagani haujeng na pukri da gauk thakri do as belabani aidi mathangi namit ni malika do yumthang na bingang mi ga kana khatna khalak lami o ini hoi di nya ai khoi dagi pot hek laga sa da bro na sunu pa makhut yaw do mi ging khol da nya pot khajik tha biar kita thajil lakani nya hey leisa bi sim thi bi warak pin na ba leitra bro nang bo na kya to segai ga waru hai bro hari nang na kya se segai ga ai ni yik lei ta le nya ayeng bi na malika yai to se nang si leisa bi kai ba gam ta khang dra ba malika manama da sound yeng du na ina ma sida nang ina thau kai lege sak thong thok bu do atum tum ina thong ba ya dra ngang bi na ibe ma ayeng bi ya na san bi singan bi sia yam tu na phajil laga ne pusing khro san chang khro na trabadi ai sarok labadi na tai ke sar ro kari hanu bi nang du mai na ai ngon da hai bi ya bro ha masanupi gi mi khatna bada ikai belai ta mataw adu da ayeng bi na malika bu imung tamna jingdu na pusing khirami malika sauna kai gino idam na sia bai pa sai si ba lai kai mi am sina makhong kuning kang da yengnari bi singse nang mo kemti kai ba khang jab ro ha ado ina magina thauna ti mau moi radi lepham thokpo do adum tumi lei au abayam sabirakan ayeng bi onsin na baya re khan wadu makha taramda chakum adu da sangduna jakadu tumina thongba hokirami malika di masin do kabuk bu makhai sauduna ngangli nungthil talakni inama ai phirol se khida sudu bema haye goina surasi inama ngasi di wari kai hi wabano inama gi do suningda bani khagi nati nangmuna sagi phirol dudi tasana sujaba yadro khutse yam thupina tawbani suningdraga suningde hayo amu onkhatana ne nasindu khumdrasu kaya duni yenguni manamai ngondabu sumaina ngangi ne ngangi khangadi ngangdana ba tawba yadro kaino khangde ba dai ba yaro pepa ngangadana nang sinupi ni kharasu liri khori ba tamoni nangwa ekhoida nangna ngangududi araibani hayeng migi mayumdadi adumaina ngangba yaroi ni matang aduda ibenusu thabak ama sathok luduna mayum aduda changlakpada mapa sanana masaga mamawgana mangol adu launari bu tabada ibenuna ai mu kai dongnerage a thungal phawba taine malika
ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯅꯝꯃꯗ ꯑꯩꯁꯦ ꯈꯨꯠ ꯌꯥꯗꯦ, ꯐꯤꯈꯤꯗ ꯁꯨꯕꯤꯌꯨꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗꯅꯦ ꯃꯆꯥꯅꯨꯄꯤ ꯅꯠꯇꯗꯧꯅ ꯉꯥꯡꯉꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯏꯕꯦꯟꯅꯨ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯦꯡꯉꯨꯍꯦ, ꯅꯪꯁꯤ ꯅꯨꯄꯤꯅꯤ, ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕꯗꯨꯁꯨ ꯈꯔ ꯇꯝꯃꯨꯅꯤ ꯅꯪꯕꯣ꯫ ꯅꯪꯅ ꯌꯨꯝꯗ ꯆꯠꯄ ꯁꯗꯥꯔꯣꯜ ꯑꯁꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯃꯥꯂꯤꯀꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯗꯨꯒꯥꯗꯨ ꯊꯋꯥ ꯁꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯤ ꯏꯃꯥ, ꯅꯆꯥ ꯑꯩꯅꯦ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥ ꯏꯇꯣꯝꯇ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯒꯦ ꯀꯣ, ꯌꯥꯅꯤ꯫ ꯍꯩ, ꯅꯪꯅ ꯁꯦꯝꯗꯣꯛꯄꯗꯨ ꯌꯥꯔꯣꯏꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯅꯅꯝꯃꯈꯛ ꯉꯥꯏꯗ꯭ꯔꯕꯁꯨ ꯅꯪꯁꯨ ꯈꯔ ꯇꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ, ꯇꯣꯛꯄꯤꯔꯣꯁꯦ꯫ ꯃꯥꯂꯤꯀꯥ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯅꯕꯗꯤ ꯏꯅꯝꯃꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯝꯂꯕꯗꯤ ꯑꯁꯤꯌꯨꯝꯅ ꯊꯣꯛꯀꯗ꯭ꯔꯣ? ꯃꯁꯥꯒꯤ ꯊꯛꯈꯥ ꯅꯥꯏꯗ ꯃꯇꯧ ꯑꯁꯤꯗ ꯏꯕꯦꯟꯅꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯁꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯤꯀꯥꯁꯨ ꯃꯃꯥꯅ ꯐꯨꯔꯛꯄꯗꯨꯗꯗꯤ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯠꯆꯩ, ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯈꯥꯝꯗꯣꯛꯇꯨꯅ, ꯏꯃꯥ ꯌꯥꯔꯤꯁꯤꯗꯣ, ꯑꯉꯥꯡꯅꯤ, ꯃꯇꯨꯡ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯥꯂꯤꯀꯥ ꯁꯥꯎꯅ, ꯅꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯐꯨꯕ ꯅꯠꯇ꯭ꯔꯣ? ꯈꯪꯂꯤꯕ ꯅꯣꯏ, ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯟꯅꯨ ꯃꯁꯥꯒꯤ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗꯀꯣ, ꯑꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯀꯥꯟꯅꯗꯦ, ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒꯅꯦ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯁꯤꯗ, ꯍꯩ, ꯃꯥꯅ ꯌꯥꯗꯦꯅ ꯌꯥꯕ ꯍꯧꯅꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯌꯥꯗꯧꯏ? ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯨꯕ ꯇꯧꯗ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯠꯌꯥꯏꯒꯤ ꯆꯤꯗꯥꯏ ꯑꯃꯗꯅꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯏꯟ ꯊꯥꯕꯅ ꯊꯥꯕ, ꯂꯣꯡ ꯈꯣꯟꯕꯅ ꯈꯣꯟꯕ, ꯂꯣꯡꯗꯥꯏ ꯀꯣꯠꯄꯅ ꯀꯣꯠꯄ ꯇꯧꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯂꯤꯀꯥꯁꯨ ꯂꯣꯡꯗ꯭ꯔꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯈꯣꯟꯗꯨꯅ ꯐꯥꯔꯤ꯫ ꯆꯥꯃꯦꯂꯩꯅ, ꯏꯇꯥ, ꯇꯨ ꯑꯁꯤꯗ ꯉꯥ ꯑꯃ ꯆꯦꯜꯂꯦ, ꯅꯈꯨꯠꯇꯨꯅ ꯐꯥꯋꯣ, ꯑꯁꯤ ꯂꯩꯔꯦꯃꯤ꯫ ꯀꯗꯥꯏꯅꯣ? ꯆꯦꯟꯈꯤꯒꯦ ꯇꯧꯏꯅꯦ, ꯐꯥꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯇꯣꯃꯥꯜꯅ, ꯏꯆꯟ ꯃꯥꯂꯤꯀꯥ, ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ? ꯃꯥꯂꯤꯀꯥ ꯁꯥꯎꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯂꯦꯝꯐꯨ ꯃꯥꯟꯕꯁꯦ ꯐꯥꯎꯔꯗꯧꯅꯤ꯫ ꯃꯥꯂꯤꯀꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯣꯃꯥꯜꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯏꯕꯦꯝꯃ, ꯅꯠꯇꯦ ꯅꯪꯕꯨ ꯅꯅꯥꯒꯗꯨ ꯄꯪꯂꯕ꯭ꯔꯣ? ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯕꯅꯤ? ꯃꯥꯂꯤꯀꯥ ꯁꯥꯎꯅ, ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯨꯝ ꯐꯥꯔꯦ꯫ ꯍꯦ, ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯥ? ꯍꯥ? ꯆꯥꯃꯦꯂꯩꯗꯤ ꯃꯇꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ, ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯀꯥꯔꯁꯤ ꯂꯥꯎ, ꯁꯤ ꯀꯥꯔꯁꯦꯕ꯫ ꯄꯜꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯍꯥ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯇꯣꯃꯥꯜ ꯁꯥꯎꯅ, ꯃꯥꯂꯤꯀꯥ, ꯅꯪ ꯅꯨꯄꯤꯅꯤ, ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯛ ꯅꯄꯜ ꯀꯥꯒꯅꯨ꯫ ꯅꯨꯄꯤ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯀꯩꯗꯧꯔꯒꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯡꯗ꯭ꯔꯥꯏ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯊꯣꯡ ꯈꯪꯗ ꯄꯪꯀꯟꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯉꯥ ꯐꯥꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯂꯤꯀꯥꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯦ, ꯃꯥꯂꯤꯀꯥ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ, ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪꯁꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯅꯪꯕꯣ? ꯏꯅꯦꯅ ꯀꯩ ꯈꯪꯒꯦ? ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯍꯦ, ꯆꯤꯟꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯆꯤꯟ ꯀꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ? ꯍꯥ? ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯏꯀꯥꯏꯕ ꯈꯪꯕ ꯈꯪꯗꯕ ꯏꯅꯦꯅ ꯁꯤꯗ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ? ꯆꯥꯃꯦꯂꯩ ꯃꯥꯂꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯤꯡꯗꯨꯅ, ꯏꯇꯥ, ꯌꯥꯔꯤꯁꯤ, ꯑꯁꯤ ꯂꯥꯛꯑꯣꯕ, ꯁꯤ ꯌꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯁꯤꯜꯂꯤꯕꯗꯨꯕꯣ? ꯇꯣꯃꯥꯜꯅ, ꯏꯅꯦ, ꯑꯩꯗꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ, ꯆꯨꯝꯅꯇꯒꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯪꯕꯅꯤ, ꯃꯥꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯄꯥ ꯄꯜꯂꯒ ꯋꯥ ꯉꯥꯡꯉꯛꯏꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯁꯨ ꯇꯥꯍꯧꯏ, ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯅꯅꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯕꯨ ꯍꯦꯛꯇ ꯂꯣꯡꯗꯥꯏꯁꯤꯅ ꯀꯜꯂꯤꯅꯦ, ꯃꯁꯤ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤꯁꯦ꯫ ꯃꯥꯂꯤꯀꯥꯅ, ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ, ꯅꯁꯥꯒꯤ ꯉꯥ ꯐꯥꯒꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯐꯥꯕꯤꯔꯣ, ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯉꯥꯡꯕꯤꯔꯛꯑꯅꯨ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯐꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤ ꯇꯟ ꯑꯗꯨ ꯆꯥꯅ ꯏꯕꯦꯟꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯟꯅꯨ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯌꯨꯅꯦ, ꯉꯔꯥꯡꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯥꯒꯤ ꯇꯣꯃꯥꯟ ꯑꯗꯨꯒꯅꯦ ꯈꯠꯅꯗꯅ ꯀꯨꯝꯍꯩ ꯑꯣꯏꯔꯤꯅꯦꯃꯤ꯫ ꯏꯕꯦꯟꯅꯨ ꯑꯗꯨ ꯏꯀꯥꯏꯅ, ꯑꯃꯨꯕꯤ ꯏꯕꯦꯝꯃ, ꯑꯩꯅꯁꯨ ꯍꯥꯏꯔꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯐꯥꯒꯤꯗꯒꯤꯅꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤꯀꯣ, ꯅꯁꯥꯗ ꯅꯠꯇꯅ ꯍꯌꯦꯡ ꯅꯪꯒꯤꯅꯦ ꯅꯊꯛꯇꯁꯨ ꯂꯩꯀꯥꯏꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ, ꯑꯗꯨꯅꯅꯦ ꯇꯞꯅ ꯁꯦꯝꯗꯣꯛꯍꯜꯂꯨ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯗꯅꯦ ꯉꯥꯡꯕ ꯁꯛꯄ ꯂꯧꯗꯕꯁꯤ ꯁꯤꯗꯅꯦꯃꯤ ꯑꯩꯅ ꯋꯥꯔꯤꯁꯤꯁꯨ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯅꯤ ꯃꯥꯟꯕꯤꯅ,
Ita Malika nangsu sanabono pairaw yadro ising siya puna sok na ba? Is ay di kadubagi ising sok to'y ba? Ako'y na malay sidi. Jamelay na. Ita kara sumating pangdong ni. Maung naloy na tabag tawag ni Haibalay di. Ako'y sunong mo di yung nagsagay on nga daw riba di. As noy wari do ay ang taning siya. Maway sidi tayo bang kakara tawag daw ni. Manbi na. Atay lari Ita Malika nangsu nupa ama di niya ko'y na ba tawro na. Ako'y hong gibaragta ita kak na ngay rin nupa ko'y risi. Nuhi do nupa ko'y rekay naga utsaning iro. Yari bema sukoy ko'y hindi ay di. Makoy ahom na pukri mapala duda wari sana ribdo ubada tumba na. Malika wam tayo gina. Malika na. Kay wano tatomba sa sahiro. Tumba do malika gin matawa duda kara kirap taw na. Ay do. Nangyam nushi aduna ibani ko'y narasi. Malika pamlambadagi puk hawgatli aduga tombagi manak atuda sangsindu na. Kay ba? Kay habdo tato man ako sigido. Ay nang nungsi heba. Kanghawde Malika tombagi mamay aduda kupang na takirami. Malika gi matawa sida layibasing adu ingangang na yengi. Matawa do tombaga lakmina ba tontek su uribani. Madubda tontek makut aduna mamay da paising duna tap na swansay. Masay na ina masigawa tabi labasida nushi haru no na haibane. Oh naramani da. Malika sound na. Hapu hanay suba nang na ay nushi kay naga nakok to nakok thugay ni kay da ne yam chun chalo Tomba makut aduna makazay adubu nan duna wahim ta phawba haizaba ngamda adumak chatkirami manbi sound na. Nangse nakok sakroy bema mina nushi haraga nang toy du bahawna bro ta tomba do kyam bi kairam gani. Nang sang wabi sini kay yang wabi re gane nang goy na ro dana. Malika nang kra hemali koy ta Jamilay na yarise yum dalasisi phana harusinya oiroi da nupi ni masi. Numit asidagi hauna kupaki saina adubu kauduna tombadi Malika gi matung koin ina bahuraklami. Mipum khuding magi miyeng tongali miyeng tongan bagi matung ina nungsibusu tongali. Miyang gi miyeng da masin kali leisabi singan bini hainarabasu nungsiba haiba mahaki maphamdadi khudingmak ingaw saba isam-samzam ataw amani haina khankre. Nong manini amasu hawkre Malika tomba na ngasaydagi makoygi thonggal aduda leptuna mahakpu thoklakpa ngairibadu ubada yamna sauna thongganjo thoklaktuna hairei. Ta tomba nangse namaydo kal ikaiba khangdaba zakni he. Awoiba pamda nungsida haramaktada kaigino hanjin chok laisibo. Tomba itap-tapna Malika aidi nangsiam nungsi. Aduna nangna fana saingang tawrabasu aidi nanggi manak lawgi ngamte. Ado aidi nangse pamde haiba chalo nasak to em yengningde charuna samni maladana chalo. Ira nangsu adumai da hainda. Aikoy abu nami aise masak fazai na haini. Ho phazare yam phazare chalo haibane nasak to yengningde ba. Aigi masingdo lakjingai da ne nang yam thuna chalo ro. Tomba asumna Malika na ngangman ba asidadi amuktang nokfet tawna Malika da yenglamduna mayum tamna chatkirami. Matawaduda Malika mamit adu phaina yengduna. Chakta sidi. Manggol adudani ibenu hangam adu manna. Mawa ibungo do hayeng natraga hangsiti laklani haidana makha thangbagi saurelda pau pirakpani ne. Malika na ekoi ta saula ni hairo. Hoi la ani nang di bema khu sian bauro sai dio khak sarani. Yahar day ma adugu mangang sangang do tawrakanu da. Haibaga tawbaga ngang likon siyeng ni masya. Ayeng bina adoy ma hangam sikak thong na siya iro. Kangawa ma hek taw imanya hawaya sang mido hek birak lagi. Hoy ma. Somda tomba dusu lagpu du onsin duna. Taludro nanaw su yam laizab na sati. Adunabu taludro gilawsan uri basini. Handakti ising krawata na pausyam na thokpa ngamche. Aduna nanaw bungang piyo. Mathangdadi ay pipam thokpado sotin pizarake. Ludrona minay masa tabak ama tawbada may punan tawba ngamdine nathibong sagado ay na pizaribina tro. Adu kay gito nang naibu siyang usinchise. Taludro nanaw bungang piyo ay sotin piraklagi. Karigingak pipa minay oiraga mapung masa kangdrabadi. Chayna kra pangbatabani. Asi hayduna nakan na lariba kung buroy sing aduda mitsina kazik ingit tawi. Lariba sing adusu gyan taraduna wahay mapawba hayda tomba upuba huraklami. Tomba mahak na lairaba oirubuna nuba oirabasu pangkal thokpa ngamda Chayna adubu khangbada tarami.
ꯁꯣꯝꯗ ꯊꯝꯕꯥꯜꯗꯤ ꯃꯁꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯐꯧ ꯊꯤꯟꯕ ꯆꯠꯈ꯭ꯔꯒ ꯅꯨꯡꯊꯤꯜ ꯇꯥꯂꯛꯀꯤ ꯃꯇꯝ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗ ꯍꯦꯟꯅ ꯄꯥꯈꯠꯆꯩ꯫ ꯃꯁꯨ ꯃꯕꯦꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯏꯄꯤꯛꯇ ꯄꯤꯛꯁꯤꯟꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯨ ꯅꯨꯄꯥꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯃꯣꯠ ꯃꯣꯠꯈꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯄꯥꯈꯠꯅ "ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯏꯁꯨ ꯀꯩꯗꯧꯔꯦ? ꯁꯤ ꯑꯕꯣꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ." ꯇꯣꯝꯕ ꯋꯥ ꯈꯖꯤꯛ ꯊꯩꯗꯣꯛꯇꯨꯅ "ꯑꯕꯣꯛ, ꯅꯁꯨ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯨꯁꯤꯟꯕꯅꯤ." "ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯕꯣꯛ ꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏ? ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯕꯣꯛꯇ." ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯕꯣꯛꯅꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯗꯕꯅꯤꯗꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯏꯁꯨꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯆꯩꯅꯥ ꯄꯤꯔꯦ꯫ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯑꯕꯣꯛꯇꯤ ꯁꯣꯜꯂꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯏꯁꯨꯒꯤꯗꯃꯛ ꯑꯕꯣꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯕꯣꯛꯄꯨ ꯋꯥꯔꯧꯒꯅꯨꯀꯣ." "ꯑꯕꯣꯛ, ꯅꯁꯨ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯁꯨꯅ ꯄꯦꯟꯖꯔꯦ꯫ ꯐꯔꯦꯁꯦꯕꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯕꯣꯛ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯈꯣꯡ ꯑꯗꯨ ꯁꯦꯛ ꯁꯦꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯁꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯅ ꯃꯁꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯃꯥꯟꯕꯤꯅ "ꯀꯩꯅꯣ, ꯍꯩ ꯃꯦꯠꯄꯁꯤꯕꯨ ꯆꯥꯔꯒ ꯗꯧꯅ ꯍꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁ, ꯃꯣꯔꯣꯛꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯃꯁꯨꯡ ꯑꯃꯐꯥꯎ ꯍꯦꯛ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ." "ꯍꯥꯎꯇ꯭ꯔꯒꯅꯦ ꯍꯦꯛ ꯆꯥꯗ꯭ꯔꯁꯨ ꯇꯣꯛ, ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯗꯅ." "ꯃꯥꯂꯤꯀꯥ ꯏꯕꯦꯝꯃ, ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯕꯁꯤꯕꯨ ꯅꯠꯇꯦ, ꯀꯅꯥꯅ ꯆꯥ ꯉꯝꯗꯣꯏꯅꯣꯕ ꯁꯤꯕꯨ? ꯑꯣ, ꯆꯥꯕ ꯉꯝꯕ ꯑꯃꯅꯦ ꯃꯥꯏ ꯂꯥꯛꯆꯁꯅꯤ." ꯆꯃꯦꯂꯩ ꯃꯥꯂꯤꯀꯥꯗ ꯌꯦꯡꯗꯨꯅ "ꯏꯇꯥ, ꯇꯥ ꯇꯣꯝꯕ ꯂꯥꯛꯏꯗꯣ ꯌꯦꯡꯉꯨ ꯇꯨ." ꯃꯥꯂꯤꯀꯥ ꯁꯥꯎꯅ "ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯑꯩ." "ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯤꯅꯁꯨ ꯐꯖꯅ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯀꯣꯛ ꯌꯥꯕ ꯀꯩꯗꯧꯒꯦ? ꯏꯇꯥ ꯃꯥꯟꯕꯤ, ꯇꯥ ꯇꯣꯝꯕꯁꯦ ꯀꯧꯁꯤꯜꯂꯛꯑꯣ." ꯃꯥꯂꯤꯀꯥꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯟꯕꯤꯗꯨ ꯇꯣꯝꯕꯕꯨ ꯍꯦꯛꯇ ꯀꯧꯔꯛꯏ꯫ "ꯇꯥ ꯇꯣꯝꯕ, ꯇꯥ ꯇꯣꯝꯕ, ꯍꯩ ꯃꯦꯠꯄ ꯆꯥꯁꯤꯜꯂꯛꯑꯣ." ꯇꯣꯝꯕꯁꯨ ꯑꯗꯨꯝꯅ ꯃꯥꯟꯕꯤꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯏꯀꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯥꯟꯕꯤꯅ "ꯁꯤ ꯇꯥ ꯇꯣꯝꯕ, ꯍꯩ ꯃꯦꯠꯄꯁꯤ ꯆꯥꯋꯣ." ꯃꯥꯂꯤꯀꯥꯗꯤ ꯇꯣꯝꯕꯗ ꯍꯥꯟꯅ ꯌꯦꯡꯂꯛꯇ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯝ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯇꯨꯞ ꯃꯁꯨꯡ ꯑꯃ ꯂꯧꯗꯨꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯃꯃꯤꯠ ꯃꯅꯥꯗ ꯆꯞ ꯌꯨꯡꯉꯤ ꯃꯃꯩ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯃꯣꯔꯣꯛꯀꯤ ꯃꯩꯁꯥꯗꯨꯕꯨ ꯈꯥꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯕꯤ ꯅꯣꯛꯇꯨꯅ "ꯇꯥ ꯇꯣꯝꯕ, ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ?" "ꯀꯩꯅꯣ, ꯅꯣꯏ ꯃꯣꯔꯣꯛꯁꯤꯕꯨ ꯁꯤꯗꯤ ꯃꯤ ꯁꯤꯅꯕꯨ ꯇꯥꯔꯦ, ꯍꯦꯃꯜꯂꯤꯀꯣ ꯅꯣꯏ." ꯃꯥꯂꯤꯀꯥ ꯈꯔ ꯎꯁꯤꯠꯇꯅ "ꯍꯥꯄꯨ ꯍꯅꯥꯏ ꯁꯨꯕ ꯃꯤꯗꯤꯅꯦ ꯁꯤꯒꯨꯝꯕ ꯃꯣꯔꯣꯛ ꯆꯥꯕꯁꯦ ꯅꯨꯄꯤꯅꯒ ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯃꯩꯁꯥ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯗꯕ ꯃꯤꯅꯕꯨ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯣ? ꯅꯪꯅꯕꯨ ꯑꯩ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯉꯝꯃꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯥꯂꯤꯀꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛꯅ ꯉꯥꯡꯁꯪꯒꯥꯡ ꯑꯗꯨꯛ ꯁꯥꯈ꯭ꯔꯕ ꯍꯩ ꯃꯦꯠꯄꯁꯤꯡ ꯑꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯑꯁꯥꯕꯗꯨꯒꯤ ꯃꯇꯧ ꯎꯠꯇ ꯂꯣꯏꯅꯃꯛ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯃꯦꯂꯩꯒ ꯃꯥꯟꯕꯤꯒꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯣꯔꯣꯛꯀꯤ ꯃꯩꯁꯥꯗꯨꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ "ꯏꯇꯥ ꯃꯥꯂꯤꯀꯥ, ꯅꯪ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤꯀꯣ꯫ ꯇꯥ ꯇꯣꯝꯕꯁꯤ ꯌꯦꯡꯉꯣ, ꯅꯠꯇꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯕ?" ꯃꯥꯂꯤꯀꯥ ꯊꯋꯥꯁꯥꯗ "ꯁꯥꯅꯤꯡꯈꯩ ꯁꯥꯁꯅꯨ, ꯁꯤꯗꯕꯨ ꯊꯣꯛꯆꯒꯦꯅ ꯃꯥ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯉꯛꯏ ꯅꯠꯇ꯭ꯔꯣ? ꯃꯥꯂꯤꯀꯥ, ꯅꯪ ꯇꯥ ꯇꯣꯝꯕꯁꯦ ꯇꯁꯦꯡꯅ ꯁꯨꯛꯅꯨꯡꯃꯛ ꯅꯨꯡꯁꯤꯗꯕ꯭ꯔꯥ?" "ꯑꯁ, ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯍꯥꯄꯨ ꯍꯅꯥ ꯏꯁꯨ ꯍꯦꯛ ꯆꯨꯔꯗꯅ." ꯆꯃꯦꯂꯩꯅ "ꯏꯇꯥ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤ, ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯒꯦ ꯍꯥꯏꯕꯗꯣ꯫ ꯃꯇꯝꯗꯨꯗ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤꯗꯤ ꯇꯥꯒꯅꯨ." "ꯑꯁ, ꯌꯥꯔꯦ ꯇꯣꯛꯑꯁꯦ, ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯝꯇ ꯑꯩ." ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯣꯝꯕꯗꯨ ꯃꯥꯂꯤꯀꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥꯂꯤꯀꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ "ꯇꯥ ꯇꯣꯝꯕ, ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯁꯨꯝ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯇꯥꯆꯧ ꯎꯔꯗꯤꯅꯦ ꯅꯪ ꯐꯨꯕ ꯇꯥꯔꯦ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯆꯠꯂꯣꯕ." "ꯇꯥ ꯃꯥꯏꯃꯨ ꯍꯜꯂꯛꯑꯕꯣ?" "ꯍꯣꯏ, ꯍꯜꯂꯛꯑꯦ, ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣꯕ꯫ ꯑꯩꯅꯦ ꯅꯪ ꯅꯁꯛꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯕ." ꯇꯣꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯅ "ꯃꯥꯂꯤꯀꯥ, ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ. ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯞꯄꯒ ꯂꯩꯖꯧꯁꯅꯤꯀꯣ." "ꯅꯪꯅꯕꯨ ꯍꯦꯛ ꯁꯤꯔꯕ ꯀꯞꯄꯗꯤ ꯍꯥꯏꯔꯨꯅꯨ, ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯒꯦ꯫ ꯑꯩ ꯅꯪꯁꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ,
ꯁꯨꯛꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯕ. ꯃꯥꯂꯤꯀꯥ, ꯅꯪ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯇꯁꯦꯡꯅꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕꯁꯨ ꯉꯝꯃꯣꯏ. ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯍꯥꯄꯨ ꯆꯨꯔꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ. ꯍꯥꯏꯌꯣ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯀꯥꯏꯅ. ꯅꯪꯅ ꯑꯩ ꯐꯪꯖꯕ ꯀꯥꯏꯗꯨꯗꯤꯅꯦ ꯏꯕꯨꯡꯉꯣ. ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨ. ꯆꯠꯂꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ. ꯑꯩꯅꯦ ꯍꯩꯈꯤꯗ ꯍꯦꯛꯈꯤꯒꯦ. ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯍꯩ ꯍꯦꯛꯐꯝꯒ ꯈꯪꯗꯦꯕ. ꯆꯠꯂꯣ. ꯅꯪ ꯑꯁꯦꯡꯕꯒꯤ ꯍꯩ ꯆꯥꯅꯤꯡꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯅꯦ ꯍꯩꯀ꯭ꯔꯨ ꯑꯍꯥꯎꯕ ꯄꯥꯜꯂꯦ. ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ. ꯃꯥꯂꯤꯀꯥ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ, ꯑꯗꯨꯗꯤ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯑꯒꯅꯦ ꯄꯨꯔꯣ. ꯑꯩ ꯍꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ. ꯆꯠꯂꯣ. ꯃꯥꯂꯤꯀꯥꯅ ꯍꯩ ꯍꯦꯛꯂꯧ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯇꯣꯝꯕꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ. ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯍꯔꯥꯎꯅ ꯐꯥꯎꯕ ꯀꯧꯕꯤꯔꯛꯇ꯭ꯔꯕ ꯈꯣꯏꯗꯥꯖ ꯃꯤꯁꯛ ꯑꯃꯅ ꯑꯁꯤ ꯑꯃ ꯆꯥꯒꯦ, ꯑꯁꯤ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯇꯣꯝꯕ ꯍꯣꯕꯦ ꯍꯣꯕꯦ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯄꯧꯔꯥ ꯑꯃ ꯂꯧꯔꯨꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯄꯥꯜꯂꯤꯕ ꯍꯩꯀ꯭ꯔꯨ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ. ꯁꯣꯔꯗꯨꯁꯨ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯒꯤ ꯊꯕꯦꯠ ꯊꯕꯦꯠꯁꯨ ꯍꯣꯜꯂꯤ. ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯝꯕꯥꯜ ꯉꯛꯅ, "ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯅꯦ?" "ꯑꯕꯣꯛ, ꯅꯁꯨ ꯅꯨꯄꯤꯗꯣ ꯍꯩꯀ꯭ꯔꯨ ꯆꯥꯅꯤꯡꯉꯤ, ꯑꯗꯨꯒꯤ ꯍꯦꯛꯄꯅꯤ." ꯃꯁꯨꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ, "ꯀꯔꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯏꯕ? ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯇꯤ ꯍꯩꯀ꯭ꯔꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯏꯁꯨ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ." ꯇꯣꯝꯕ ꯃꯈꯥꯗ ꯇꯥꯔꯤꯕ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯤꯁꯤ ꯊꯥꯡꯗꯨꯅ ꯌꯥꯎꯔꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯌꯣꯝꯃꯤ. ꯑꯗꯨꯒ ꯅꯣꯛꯇꯨꯅ, "ꯑꯕꯣꯛ, ꯀꯨꯏꯔꯔꯣꯏꯗ. ꯍꯌꯦꯡꯅꯦ ꯑꯕꯣꯛꯀꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯣꯏꯖꯥꯠꯅꯤ." "ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ." "ꯑꯕꯣꯛ, ꯑꯩ ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ, "ꯍꯩ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯃꯥꯂꯤꯀꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯦꯞꯊꯗꯨꯅ ꯃꯥꯂꯤꯀꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯥꯂꯤꯀꯥꯁꯨ ꯇꯣꯝꯕꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯁꯣꯟꯖꯩ. "ꯑꯁ, ꯑꯩꯅꯗꯤ ꯑꯃꯨꯛ ꯂꯥꯛꯇꯅꯕꯅ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗ." ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯇꯣꯝꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯗꯥꯏꯅꯣ ꯄꯤꯔꯣ, ꯑꯗꯨꯒ ꯆꯠꯈ꯭ꯔꯣ." ꯇꯣꯝꯕ ꯍꯩꯀ꯭ꯔꯨꯗꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ. "ꯃꯥꯂꯤꯀꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤꯕꯣ? ꯅꯪꯅꯦ ꯑꯩꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ ꯅꯤꯡꯉꯝꯖꯔꯣꯏꯀꯣ." "ꯌꯥꯔꯦ, ꯆꯪꯉꯨꯅꯕ. ꯅꯁꯛꯇꯨꯒ ꯆꯠꯂꯣ, ꯑꯩ ꯆꯪꯉꯦꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯤꯀꯥꯗꯨ ꯇꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯨꯛꯅ ꯊꯦꯡꯅ ꯃꯝꯂꯕ ꯃꯇꯝꯅꯤ. ꯆꯤꯡꯌꯥꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯏꯁꯤꯡꯈꯣꯡ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯈꯛ. ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡꯇꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯤ. ꯃꯁꯛ ꯃꯃꯥꯏ ꯐꯥꯎꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ. ꯅꯨꯄꯥ ꯑꯗꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯁꯣꯔꯗꯨ ꯋꯥꯅ ꯍꯣꯟꯗꯨꯅ, "ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ. ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ." ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯈꯪꯗ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯅꯨꯄꯥꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯗꯨꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝꯅꯤ. ꯂꯧꯕꯨꯛ ꯅꯥꯀꯜ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯣꯝꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯨ ꯎꯕꯗ ꯊꯧꯔꯛꯂꯤꯕ ꯑꯦꯀꯥ ꯒꯥꯔꯤ ꯑꯗꯨ ꯈꯖꯤꯛ ꯈꯥꯝꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯑꯃꯝꯕꯒꯤ ꯃꯔꯛ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ. ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ, "ꯑꯊꯧꯕ, ꯀꯔꯝ ꯇꯧꯁꯤꯒꯦ? ꯀꯨꯏꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯈꯪꯅꯔꯛꯄ ꯇꯥꯔꯦ. ꯍꯥꯠꯇꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯍꯛꯆꯥꯡꯁꯤꯗꯤ ꯈꯣꯡ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯊꯥꯗꯔꯝꯃꯣ." "ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯍꯌꯦꯡ ꯑꯃꯨꯛ ꯃꯤ ꯈꯪꯅꯔꯛꯇꯅ ꯊꯤꯅꯔꯗꯤ." "ꯍꯩ, ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯀꯣꯛꯇꯧꯗꯅ." ꯅꯨꯄꯥꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃꯈꯛ ꯅꯥꯛꯆꯦꯞ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯏ. ꯃꯗꯨꯕꯨ ꯎꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯑꯉꯝꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ. ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯉꯝꯕ. ꯑꯩ ꯂꯥꯟꯈ꯭ꯔꯦ." ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗ ꯅꯨꯄꯥꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯕу ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ. ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯄꯤꯔ ꯆꯦꯟꯕ ꯃꯈꯩ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯄꯥꯈꯠꯄꯅ ꯍꯦꯃꯟꯕꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ. ꯑꯗꯨꯕꯨ ꯈꯨꯄꯥꯏ ꯆꯥꯍꯧꯗꯕꯅ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯂꯩꯃꯥꯏꯗꯨꯗ ꯃꯈꯣꯟ ꯊꯣꯛꯅ ꯇꯨꯈꯤꯔꯝꯃꯤ. ꯃꯇꯧꯁꯤꯗ
ꯇꯣꯝꯕꯗꯤ ꯍꯦꯟꯅ ꯄꯥꯈꯠꯅ ꯂꯩꯃꯥꯏꯗꯨꯗ ꯇꯨꯔꯤꯕ ꯑꯦꯀꯥ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯤꯁꯛ ꯑꯃꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯇꯣꯝꯕꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯇꯣꯝꯕꯅ ꯑꯦꯀꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯔꯥꯖꯨꯅ ꯍꯦꯛ ꯎꯍꯧꯔꯦ꯫ ꯃꯗꯨꯕꯨꯗ ꯔꯥꯖꯨ ꯃꯆꯤꯟ ꯑꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥꯅ ꯐꯤꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤꯕꯗꯨ ꯊꯝꯕꯥꯜꯅ ꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ?" ꯇꯣꯝꯕ ꯄꯥꯈꯠꯅ, "ꯑꯕꯣꯛ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯨꯔꯣ." "ꯍꯣꯏ ꯑꯕꯣꯛ." ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯈꯥꯔꯧ ꯂꯥꯏꯔꯧ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯍꯪꯂꯨꯔꯕꯁꯨ ꯏꯁꯤꯡ ꯈꯣꯡꯗ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯉꯥꯡꯅꯩ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯄꯥꯎ ꯑꯗꯨ ꯇꯣꯝꯕꯁꯨ ꯇꯥꯔꯦ꯫ ꯍꯦꯟꯅ ꯄꯥꯈꯠꯂꯤ, ꯎꯔꯛꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ꯫ ꯃꯁꯤꯅ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯗꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯥꯏꯃꯨꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯈꯔ ꯇꯧꯅꯦ, ꯅꯅꯝꯗ ꯁꯨꯝ ꯉꯥꯏꯅꯨꯅꯦ." "ꯌꯥꯔꯦꯗ ꯇꯥꯆꯧ, ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯇꯧꯔꯤꯅꯤ." "ꯅꯍꯥꯟꯈꯩ ꯇꯧꯋꯦꯕ, ꯑꯩꯗꯤ ꯅꯣꯡꯇꯕꯨ ꯎꯗꯦꯅꯦ." "ꯌꯥꯔꯦ, ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯏꯅꯝꯃꯅ ꯍꯥꯏꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ." "ꯅꯪꯅꯦ ꯅꯆꯤꯟꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯅꯣꯡꯃꯗꯤ." "ꯍꯦꯔꯦ ꯇꯥꯆꯧ, ꯑꯩꯉꯣꯟꯗ ꯈꯛꯇ ꯉꯥꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯊꯕꯛꯅ ꯏꯅꯝꯃꯅ ꯁꯨꯅꯤꯡꯗ꯭ꯔꯒ." "ꯏꯕꯦꯟꯅꯨꯅ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯃꯅꯝ ꯑꯁꯤꯅ ꯇꯥꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯤꯕ ꯃꯁꯤ." "ꯌꯥꯔꯦ, ꯏꯃꯥꯁꯨ ꯈꯪꯕꯖꯥꯠꯅꯤ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯤꯡꯈ꯭ꯔꯦꯗꯀꯣ." "ꯍꯦ, ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ, ꯅꯪꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯪ꯫ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯌꯨꯝꯁꯦ ꯑꯁꯨꯛꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯣ?" ꯏꯕꯦꯟꯅꯨ ꯃꯁꯥꯒꯤ ꯋꯥꯗꯨ ꯊꯋꯥꯁꯥꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯅꯥꯕꯨꯜ ꯑꯗꯨ ꯃꯥꯂꯤꯀꯥꯗ ꯄꯤꯗꯨꯅ, "ꯅꯍꯥꯟꯈꯩ ꯊꯕꯛ ꯇꯧꯋꯦꯗꯥꯏ, ꯁꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯁꯣꯛꯂꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯀꯗꯧꯅꯤꯀꯣ, ꯀꯨꯏꯔꯛꯄ ꯌꯥꯔꯣꯏ." ꯃꯥꯏꯃꯨꯅ, "ꯆꯠꯂꯨ ꯆꯠꯂꯨ, ꯏꯁꯤꯡꯗꯨ ꯁꯣꯛꯇꯣꯛꯎꯔꯣ." ꯃꯃꯥꯒ ꯃꯕꯨꯡꯒꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯂꯤꯀꯥꯗꯨ ꯁꯥꯎꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯟꯅꯨꯒ ꯃꯥꯏꯃꯨꯒꯗꯤ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯅꯥꯕꯨꯟ ꯑꯗꯨ ꯊꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅꯗꯨ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯗꯨ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯃꯥꯂꯤꯀꯥ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯀꯞꯄꯤꯅꯣ?" ꯃꯥꯂꯤꯀꯥ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯇꯣꯝꯕ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯑꯩꯕꯨ ꯆꯤꯡꯒꯟꯕꯤꯅꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏ, ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ, ꯃꯣꯏꯅ ꯉꯥꯡꯕꯕꯨ." ꯃꯥꯂꯤꯀꯥꯗꯤ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗ ꯍꯦꯟꯅꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯕꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯃꯥꯂꯤꯀꯥ, ꯀꯞꯀꯅꯣ ꯍꯥꯏꯕꯅꯤ, ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ." "ꯇꯥꯇꯣꯝꯕ, ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ." "ꯀꯞꯀꯅꯣ ꯍꯥꯏꯕꯅꯤ, ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ, ꯅꯪ ꯀꯞꯀꯅꯣ ꯃꯥꯂꯤꯀꯥ." "ꯑꯩꯗꯤ ꯀꯞꯀꯅꯤ, ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯇꯣꯝꯕ." "ꯅꯪꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯉꯁꯤꯈꯛ ꯉꯥꯡꯕꯒꯤ ꯀꯞꯄꯅꯤ, ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯕꯩꯗꯤ ꯀꯌꯥꯝ ꯀꯞꯅꯤꯡꯉꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯞꯄꯗꯨ ꯈꯔ ꯐꯔꯗꯨꯅ ꯃꯥꯂꯤꯀꯥꯅ, "ꯇꯥꯇꯣꯝꯕ, ꯑꯩ ꯆꯪꯂꯒꯦ, ꯅꯪ ꯂꯩꯍꯧꯔꯣ." "ꯌꯥꯔꯣꯏ, ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ." ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯂꯤꯀꯥ ꯅꯍꯥꯟ ꯃꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯎꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯅꯤ ꯃꯥꯂꯤꯀꯥ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯂꯩꯁꯥꯕꯤ ꯈꯔꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯊꯣꯡ ꯈꯪꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯇꯥꯇꯣꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ, ꯏꯄꯪ ꯄꯪꯖꯔꯗꯅ ꯅꯍꯥꯟꯁꯨ ꯃꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯨꯏ, ꯑꯗꯨꯗ ꯑꯕꯣꯛꯅꯅꯦ ꯅꯥꯆꯣꯝ ꯑꯃ ꯁꯦꯝꯂꯒ ꯄꯤꯔꯛꯏ, ꯑꯁ ꯈꯨꯐꯖꯕꯅꯤ ꯅꯥꯆꯣꯝꯗꯣ." ꯅꯨꯄꯤ ꯑꯃꯅ, "ꯅꯪꯁꯨ ꯀꯣꯛ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ, ꯊꯃꯣꯏꯗ ꯑꯣꯝꯃꯒ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯏꯇꯥ." "ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯗꯅ." ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯡ ꯆꯥꯅ ꯇꯣꯝꯕꯒ ꯇꯣꯟꯇꯦꯛꯀ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯇꯥꯇꯣꯝꯕ, ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯣ." ꯇꯣꯝꯕ ꯅꯥꯀꯟꯗ ꯃꯥꯂꯤꯀꯥꯁꯨ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯈꯖꯤꯛ ꯄꯥꯈꯠꯅ ꯃꯥꯂꯤꯀꯥꯗꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯃꯤ, "ꯏꯆꯦ ꯂꯩꯍꯥꯎ, ꯌꯥꯔꯅꯤꯗ." "ꯏꯕꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯅꯤꯡꯗꯕ ꯃꯥꯟꯈ꯭ꯔꯦꯗ, ꯇꯥꯇꯣꯝꯕ ꯍꯪꯒꯣꯏꯕ꯭ꯔꯣ?" ꯇꯣꯟꯇꯦꯛꯅ, "ꯏꯗꯥꯎ, ꯅꯪꯁꯤꯗꯤ ꯂꯩꯁꯥꯕꯤꯅ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯅꯣ, ꯑꯁ ꯂꯥꯎꯁꯤ ꯆꯥꯔꯨꯁꯤ." "ꯏꯆꯟꯁꯤꯡ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯆꯥꯁꯤ, ꯅꯕꯨꯡ ꯁꯤꯡꯖꯨ ꯂꯩꯒꯦ." ꯇꯣꯟꯇꯦꯛꯅ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯇꯣꯝꯕꯗ ꯌꯦꯡꯉꯤ, ꯑꯗꯨꯒ, "ꯇꯥꯇꯣꯝꯕ,
ꯁꯤꯡꯖꯨꯁꯤ ꯍꯥꯎꯇ꯭ꯔꯕꯣ ꯑꯩꯅ ꯇꯣꯠꯄꯅꯦ ꯌꯥꯝ ꯍꯥꯎꯏ ꯃꯥꯂꯤꯀꯥꯗꯨ ꯇꯣꯝꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯃꯥꯂꯤꯀꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯣꯝꯕꯁꯨ ꯎꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯝꯃꯤ ꯇꯣꯝꯕꯅ ꯁꯤꯡꯖꯨꯗꯨ ꯏꯆꯥ ꯆꯥꯗꯕꯗꯨꯗ ꯂꯩꯍꯥꯎꯅ ꯇꯥ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯆꯥꯁꯤꯜꯂꯣ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ ꯃꯊꯪꯗꯗꯤ ꯑꯩ ꯉꯥ ꯂꯩꯔꯛꯀꯦ ꯉꯥ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯁꯤ ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦꯕ ꯇꯣꯟꯇꯦꯛꯅ ꯏꯇꯥꯎ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯂꯩꯁꯥꯕꯤꯅ ꯆꯥꯛꯀ ꯊꯣꯡꯂꯒ ꯄꯤꯖꯩꯀꯣ ꯑꯁ ꯑꯩꯈꯣꯏ ꯂꯥꯏꯕꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯇꯥ ꯇꯣꯟꯇꯦꯛ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯤ ꯃꯥꯂꯤꯀꯥꯗꯣ ꯁꯨꯝ ꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯇꯣꯝꯕꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯠ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕ ꯏꯉꯉꯛꯅ ꯃꯥꯂꯤꯀꯥ ꯂꯩꯍꯥꯎꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯝ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯏꯉꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯟꯕꯤꯗꯤ ꯍꯔꯥꯎꯅ ꯐꯖꯩ ꯑꯋꯣꯏꯕ ꯁꯤꯅꯤꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯂꯣꯟꯅ ꯊꯅꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗꯒꯤ ꯁꯛꯈꯪꯗꯕ ꯈꯔ ꯑꯃꯅꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯂꯤꯀꯥ ꯄꯥꯏꯔꯝꯕ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯕ ꯇꯣꯝꯕꯗꯤ ꯉꯛꯅ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯅ ꯊꯣꯡꯂꯝꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯆꯥꯔꯝꯃꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯇꯣꯝꯕ ꯇꯞꯅ ꯆꯥꯔꯣꯏ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ ꯃꯥꯂꯤꯀꯥ ꯈꯔ ꯇꯞꯊꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯔ ꯁꯥꯎꯒꯠꯈ꯭ꯔꯦ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯃꯥꯂꯤꯀꯥ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯥꯂꯤꯀꯥ ꯉꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇ ꯃꯐꯝꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯏꯐꯝꯗ ꯐꯣꯡꯗꯣꯛ ꯑꯩ ꯅꯪꯅ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯌꯥꯅ ꯂꯣꯏꯅ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯤꯀꯥꯗꯨ ꯏꯀꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯃꯥꯂꯤꯀꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯔꯥꯎꯕꯒ ꯄꯥꯈꯠꯄꯒꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯄꯨꯡꯖꯥ ꯌꯧꯔꯛꯂꯕꯗ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯇꯣꯝꯕ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯃꯟꯕꯁꯤꯡ ꯑꯗꯨ ꯁꯦꯠꯇ꯭ꯔꯦ ꯇꯣꯟꯇꯦꯛꯅ ꯇꯧꯗꯨꯅ ꯐꯤꯖꯣꯜ ꯑꯅꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯅꯥꯟꯅ ꯁꯦꯠꯄꯤꯔꯝꯃꯤ ꯇꯉꯥꯡ ꯇꯉꯥꯡꯕ ꯀꯨꯆꯨꯗꯨꯗ ꯁꯦꯠꯂꯤ ꯃꯈꯩ ꯄꯛꯆꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯐꯖꯔꯦ ꯇꯧꯁꯦ ꯑꯗꯣ ꯅꯪ ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯑꯩ ꯑꯃꯨꯛꯀ ꯉꯥ ꯐꯥꯔꯝꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯣꯏꯗ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯥꯅꯁꯨ ꯌꯥꯅꯤꯡ ꯌꯥꯅꯤꯡ ꯇꯧꯔꯕꯅꯤ ꯑꯗꯣ ꯉꯥꯗꯣ ꯈꯔ ꯍꯥꯎꯒꯗꯧ ꯈꯜꯂ ꯐꯥꯔꯝꯃꯨꯀꯣ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯆꯥꯊꯁꯤ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ ꯑꯕꯣꯛꯀꯤ ꯕꯨꯡꯉꯣ ꯁꯦꯁꯦ ꯅꯪꯒꯤ ꯅꯥꯆꯣꯝ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯣꯔꯦꯟꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯗꯅꯦ ꯅꯤꯡꯊꯤꯅ ꯄꯤꯌꯨꯀꯣ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯕꯣꯛ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯁꯤꯗꯤ ꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯅꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯕꯣꯛ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯏꯇꯥꯎ ꯑꯕꯣꯛꯁꯦ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏꯗ ꯃꯤ ꯉꯥꯒ ꯐꯥꯔꯝꯗꯣꯏꯅꯦ ꯑꯩ ꯉꯁꯤꯗꯤ ꯁꯤꯗ ꯑꯍꯤꯡꯁꯤ ꯂꯦꯛꯇꯣꯏꯅꯤ ꯇꯣꯝꯕꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯨ ꯅꯨꯄꯥꯅ ꯍꯦꯛ ꯊꯣꯡꯒꯥꯛ ꯊꯣꯛꯈꯤꯕꯒ ꯊꯝꯕꯥꯜ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯊꯋꯥꯏꯃꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯁꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯁꯣꯝꯗ ꯃꯥꯂꯤꯀꯥꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯇꯅꯥꯟ ꯇꯅꯥꯟ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯕꯦꯅꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯀꯔꯥꯏ ꯆꯠꯇꯧꯔꯤꯅꯣ ꯎꯟꯅ ꯌꯥ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯑꯃꯨꯛ ꯃꯅꯝ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯊꯨꯅ ꯂꯥꯛꯀꯦ ꯑꯍꯤꯡꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯎꯅꯖꯔꯨꯔꯣ ꯅꯈꯣꯏ ꯇꯥꯆꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯂꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯂꯝꯕꯤꯗꯨꯗ ꯍꯥꯟꯅ ꯂꯨꯝꯗꯨ ꯂꯩꯔꯝꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯗු ꯅꯥꯀꯟꯒꯤ ꯅꯥꯄꯤꯅ ꯋꯥꯡꯅ ꯋꯥꯡꯅ ꯍꯧꯔꯤꯕ ꯑꯁꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯣꯝꯕꯕꯨ ꯈꯥꯝꯂꯝꯃꯤ ꯇꯣꯝꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯑꯦꯒꯥ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯉꯛꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯨꯄꯤꯗ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯎꯇꯨꯞ ꯑꯃ ꯈꯨꯟꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯎꯇꯨꯞ ꯑꯗꯨꯅ ꯀꯜꯂꯛꯄꯗꯨꯗꯗꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯨꯔꯛꯂꯝꯃꯤ ꯈꯔ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯗꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ
ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯗꯨꯛ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯊꯋꯥꯏꯗꯣ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯇꯣꯝꯕ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯅꯥꯀꯜ ꯑꯗꯨꯗ ꯈꯖꯤꯛ ꯈꯣꯡꯐꯝ ꯍꯟꯗꯨꯅ ꯇꯨꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯣꯝꯕꯗꯨ ꯇꯞꯇꯥ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯃꯀꯣꯛ ꯑꯗꯨꯗ ꯎꯇꯨꯞ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯈꯤꯕ ꯑꯣꯏꯕꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯑꯃꯨꯛ ꯇꯨꯔꯝꯃꯤ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯏꯌꯥꯝꯕ ꯅꯅꯥꯎꯒꯤ ꯊꯋꯥꯏꯁꯤꯗꯤ ꯀꯟꯕꯤꯌꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ ꯉꯁꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯌꯥꯝꯕ ꯅꯅꯥꯎ ꯆꯠꯆꯔꯒꯦ ꯑꯩꯕꯨ ꯃꯥꯅ ꯉꯥꯏꯗꯨ ꯂꯩꯔꯝꯂꯒꯅꯤ ꯅꯨꯄꯥꯗꯨ ꯎꯁꯤꯠꯇꯅ ꯀꯔꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯥꯏꯔꯤꯛꯄꯥꯛꯇ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯨꯅꯦꯀꯣ ꯅꯌꯥꯝꯕ ꯅꯤꯡꯅꯥꯎꯕꯨ ꯅꯨꯡꯉꯥꯏꯅ ꯊꯥꯕꯤꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕ ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯤ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯃꯥꯂꯤꯀꯥꯗꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯇꯣꯝꯕꯅ ꯂꯥꯛꯇꯕꯁꯤꯗ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯩ ꯅꯨꯄꯥꯅ ꯁꯤꯕꯣ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯍꯥꯟꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯥꯇꯣꯝꯕ ꯅꯪ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯪꯅ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯐꯝꯗ ꯇꯥꯍꯟꯗꯣꯏꯅꯤ ꯏꯍꯥꯏꯅ ꯆꯦ ꯃꯥꯂꯤꯀꯥ ꯁꯤꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯃꯥꯂꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯈꯪꯉꯤꯍꯦ ꯅꯣꯏ ꯇꯥꯇꯣꯝꯕ ꯉꯥꯏꯔꯤꯅꯤ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯌꯥꯝ ꯉꯩꯅꯩꯀꯣ ꯉꯥꯛ ꯇꯥꯅꯤꯡꯗꯦꯀꯣ ꯅꯥꯎꯔꯤꯗꯨꯒ ꯆꯠꯂꯣ ꯑꯥꯗ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯩꯀꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯏꯆꯦ ꯃꯥꯂꯤꯀꯥꯒ ꯇꯥꯇꯣꯝꯕꯒ ꯀꯣꯏꯅꯔꯦ ꯍꯦ ꯄꯥꯄꯤ ꯑꯉꯥꯡꯁꯥ ꯉꯥꯏꯈꯣ ꯅꯣꯏꯅꯦ ꯅꯅꯥꯗꯨ ꯂꯩꯁꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯂꯤꯀꯥ ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯌꯥꯏꯃ ꯅꯣꯏ ꯇꯥꯇꯣꯝꯕꯗꯣ ꯊꯦꯡꯅꯔꯗꯤꯅꯦ ꯏꯆꯦ ꯃꯥꯂꯤꯀꯥꯅ ꯉꯥꯏꯍꯧꯔꯕꯅꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯆꯤꯡꯆꯦꯞꯂꯣꯝꯗꯅꯦ ꯅꯥꯎꯔꯤ ꯀꯥꯞꯄꯨꯗꯣꯏꯅꯦ ꯊꯦꯡꯅꯔꯗꯤ ꯍꯥꯏꯕꯤꯒꯦ ꯇꯣꯝꯕ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯁꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯗꯨ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯩꯖꯔꯛꯏ ꯏꯌꯥꯝꯕ ꯅꯅꯥꯎꯕ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯔꯨꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯅꯥꯎꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯋꯥꯁꯥꯗ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯥꯡ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯄꯨꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯨꯞ ꯂꯥꯎꯅ ꯇꯨꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯅꯥꯎꯔꯤ ꯀꯥꯞꯄ ꯂꯥꯛꯂꯤꯕ ꯏꯌꯥꯏꯒ ꯌꯥꯏꯃꯒꯅ ꯎꯔꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯃꯤ ꯍꯥꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯁꯨ ꯇꯥꯟꯅꯔꯨꯕ ꯌꯥꯗ ꯇꯣꯝꯕꯕꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈꯤꯔꯝꯃꯤ ꯏꯌꯥꯏꯒ ꯌꯥꯏꯃꯒꯁꯨ ꯃꯆꯤꯟꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯥꯂꯤꯀꯥꯁꯨ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯌꯥꯏꯃ ꯏꯌꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯁꯤꯗ ꯁꯦꯡꯅ ꯍꯥꯏꯌꯨꯕ ꯏꯆꯦ ꯆꯤꯡꯆꯦꯞꯇ ꯇꯥꯇꯣꯝꯕꯗꯣ ꯃꯤꯅ ꯊꯥꯡꯅ ꯊꯤꯜꯍꯧꯏ ꯏꯆꯦ ꯏꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯤꯀꯥ ꯄꯟꯊꯕ ꯇꯧꯗ ꯆꯤꯡꯆꯦꯞ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯄꯤꯗꯨꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯣꯝꯕꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯄꯦꯟꯖꯗꯕ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯂꯤꯀꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯞꯄꯒ ꯂꯩꯖꯧꯁꯨꯅꯤꯀꯣ ꯃꯥꯂꯤꯀꯥ ꯀꯞꯇꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯔꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯕꯨ ꯀꯣꯟꯈꯠꯂꯤ ꯇꯥꯇꯣꯝꯕ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯇꯥꯇꯣꯝꯕ ꯇꯣꯝꯕ ꯃꯁꯥꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯂꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯞꯅ ꯊꯝꯗꯨꯅ ꯄꯤꯔꯛꯏ ꯃꯄꯤꯗꯨ ꯁꯤꯟꯊꯗꯨꯅ ꯃꯥꯂꯤꯀꯥ ꯅꯥꯆꯣꯝꯁꯦ ꯑꯕꯣꯛꯅ ꯅꯪꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯛꯄ ꯆꯦꯛꯁꯤꯟꯅ ꯊꯝꯀꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯅꯐꯝꯗ ꯍꯥꯏꯔꯛꯀꯦ
ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯂꯤꯀꯥ ꯅꯪ ꯑꯩꯕꯨꯗꯤ ꯀꯧꯈꯤꯅꯨꯀꯣ ꯇꯥꯇꯣꯝꯕ ꯑꯩꯁꯨ ꯅꯪꯕꯨ ꯇꯥꯇꯣꯝꯕ ꯂꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝꯗ ꯇꯥꯍꯟꯅꯤꯡꯂꯤ ꯋꯥꯍꯩ ꯑꯁꯤꯃꯁꯨ ꯃꯅꯤꯡ ꯇꯝꯅ ꯇꯥꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯅꯨꯄꯤꯗꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯃꯥꯕꯨ ꯈꯥꯝꯒꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯤꯅ ꯆꯩꯗꯨꯅ ꯃꯅꯥꯛꯇ ꯐꯥꯎꯕ ꯅꯛꯅ ꯂꯦꯞꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯋꯥꯖꯔꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯁꯤꯕ ꯃꯍꯥꯛꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯃꯇꯝ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯇꯥꯕꯅꯤ ꯅꯨꯄꯤꯗꯨꯗꯤ ꯃꯊꯃꯣꯏꯗꯨ ꯍꯦꯟꯅ ꯆꯥꯛꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯇꯥꯇꯣꯝꯕ ꯅꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯣꯏꯗ꯭ꯔꯣ ꯇꯥꯇꯣꯝꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯇꯥꯇꯣꯝꯕ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯩꯔꯔꯣꯏꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯇꯥꯇꯣꯝꯕ ꯍꯧꯒꯠꯂꯁꯦ ꯇꯥꯇꯣꯝꯕ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯋꯥꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯁꯤꯕꯨꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯃꯛ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯏꯁꯣꯔ ꯃꯥꯅ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯄꯤꯔꯤꯕꯅꯤ ꯀꯥꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯍꯨꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯩꯅꯥ ꯑꯁꯤꯕꯨ ꯈꯥꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯥꯂꯤꯀꯥ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯄꯨꯕ ꯉꯝꯗ ꯇꯣꯝꯕꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯇꯥꯇꯣꯝꯕ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯁꯤ ꯀꯞꯍꯧꯅꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯑꯩ ꯄꯦꯟꯅ ꯀꯞꯀꯦꯀꯣ ꯇꯥꯇꯣꯝꯕ ꯑꯁꯨꯛ ꯋꯥꯕ ꯆꯩꯉꯥꯛꯁꯦ ꯅꯪꯅ ꯀꯩꯒꯤ ꯏꯄꯥꯝꯗ ꯑꯁꯨꯛ ꯂꯥꯏꯅ ꯄꯤꯔꯝꯃꯤꯅꯣ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯍꯟꯕ ꯍꯧꯅꯕ꯭ꯔꯥ ꯇꯥꯇꯣꯝꯕ ꯅꯪ ꯆꯠꯈꯤꯅꯨ ꯇꯥꯇꯣꯝꯕ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯇꯥꯇꯣꯝꯕ ꯁꯦ ꯍꯧꯒꯠꯂꯣ ꯇꯥꯇꯣꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯏꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃꯅ ꯇꯝꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯁꯤꯡꯆꯦꯞ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ ꯊꯝꯕꯥꯜꯗꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯝꯃꯤ ꯇꯣꯟꯇꯦꯛꯁꯨ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ ꯑꯕꯣꯛꯇꯤ ꯂꯣꯏꯔꯦꯗꯅ ꯅꯪꯕꯨ ꯏꯁꯨ ꯅꯨꯄꯤꯒ ꯎꯅꯔꯨꯅꯤ ꯅꯁꯣꯝ ꯄꯤꯔꯨꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯕꯣꯛꯇꯤ ꯃꯥꯡꯖꯔꯦꯗꯀꯣ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯃꯔꯨꯞꯁꯨ ꯂꯥꯛꯑꯦꯁꯦ ꯍꯧꯒꯠꯂꯣ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯁꯣꯟꯕꯤ ꯅꯕꯣꯛ ꯑꯩꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯁꯤ ꯍꯧꯒꯠꯂꯣ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯏꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯁꯤꯒꯤ ꯄꯥꯎꯁꯤꯔꯣ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯁꯤꯕꯣ ꯂꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯑꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯎꯔꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯉꯥ ꯐꯥꯔꯝꯃꯣ ꯍꯥꯏꯔꯝꯕꯗꯥꯏꯅꯤ ꯏꯇꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯑꯕꯣꯛꯇꯤ ꯃꯥꯡꯖꯔꯦ ꯑꯁꯣꯟꯕꯤ ꯅꯕꯣꯛ ꯑꯩꯕꯨ ꯏꯇꯣꯝꯇ ꯊꯥꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ 이복부수 부어 이복이 붕어 이복부수 부두나 ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨꯁꯨ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯏꯅꯃꯛ ꯀꯞꯅꯔꯝꯃꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯁꯨ ꯏꯌꯥꯏꯒ ꯌꯥꯏꯃꯒꯅ ꯎꯍꯧꯕ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯅꯨꯡꯁꯤꯗꯅ ꯂꯩꯕꯒ ꯂꯨꯗꯣꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯈꯪꯂꯕꯗ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯂꯨꯗꯣꯒꯤꯁꯨ ꯌꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯊꯥꯕꯗ ꯅꯠꯇꯅ ꯇꯞ ꯇꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯔ ꯃꯇꯨꯡ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ
ꯇꯣꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯍꯤꯡꯕꯤ ꯅꯨꯡꯉꯥꯏꯇꯅ ꯕꯦꯝꯃ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯡꯒꯥꯜꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤꯕꯣ 이몽대 ꯆꯪꯉꯁꯤ ꯂꯥꯎꯅꯦ 이남아 ꯇꯥ ꯇꯣꯝꯕꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯏꯍꯥꯡꯍꯥꯡꯉꯤ 이숙씨 이남아 ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ 이베마 미ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ 이남아 ꯑꯩ ꯇꯥꯇꯣꯝ ꯍꯣꯏꯗ ꯑꯕꯣꯛ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯂꯅꯤ ꯅꯝꯃꯅ 이마가 따서오다 하이비요 ꯅꯆꯥ ꯌꯥꯝ ꯋꯥꯏꯌꯦ ꯏꯅꯝꯃ 이베마 ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯝꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯩꯔꯨꯒꯅꯤ ꯅꯪꯕꯨ ꯃꯤꯌꯥꯝꯅ ꯀꯔꯤꯅ ꯍꯥꯏꯅꯈꯤꯅꯤ 이남아 마기다만 ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯌꯥꯝꯅ ꯅꯣꯛꯅꯐꯝ ꯑꯣꯏꯔꯁꯅꯨ ꯑꯩ ꯇꯥꯇꯣꯝ ꯍꯣꯏꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ 이남아 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯀꯥꯗꯨ ꯀꯞꯂꯝꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯍꯣꯡꯕꯁꯨ ꯄꯤꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯤ ꯃꯤꯁꯛ ꯑꯗꯨꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯂꯨꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯃꯁꯤꯅꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗ ꯂꯦꯟꯈꯤꯕꯁꯨ ꯀꯌꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯛ ꯈꯨꯗꯤꯡꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯗꯕꯅꯤ